Honorable Paul Singh, Chief Minister Nongthaman Birena Sel Auduna Cabinet Minister Singh amadi MLA Singh mifamna Housing Sector Economic Block ki matang da kupna khanakre. UN Sigi mapung oibe issue sing khanadrabadi block ki khongjang handokpagi wafam leite hairi. Amadi Anoba Sarkar Sigi Apava Sasanama Lehenaba Chief Secretary na Tongan Department Singi Lusing Singa Mipam Pangthokre. Kurundre ISTB ki Paumeng Tabiri Singh Taranok Saboloina Pau Saman Pizre. Chief Minister Nongthaman Birena Sel Auduna Cabinet Minister Singh amadi MLA Singh mifamna Housing Sector ba Economic Block ki matang da kupna khanakre. Mifam aduna Economic Block se khudakta lokthoknabagi afil tonanaba amatoina warip lokhe. Masigi damal State Government na lokhatpa yaba thabak sing paikhatnaba su yanakhe. Among State Government ki Michael Digi Housing Fabu oina officially block se handoknaba UNC da khangalakpa leitri haina General Secretary S Milanna ISTV da phongdokle. Milanga telephone wari sanabada nagai pa ipu sing na thambiramba lamngak senjenaba sangsilba khongjang asigi mapungoi issue sing khanaduna loichindrabadi block ki khongjang ase handopgi wafam leite hairi augigani haina thakba atawba leine haibadi lamgi matang hegor de ei khangde ma khangde go asi respect taw na batabani ne हाइबदी ठीका मूल्य पे सुनते मी शिरे compensation पियो हाइबशो नते सब ताबा हाइ न बेगी इपुइपा लेबो काबेगी ना चथरत तो पोट नि आबा सिक्की से अदुना एकोइसु अदु इपुइपा ना थमीरम द पोट सिंगो वो चान न थम्बदो पामे बगो ओंदो ओंजिंग ओंफो ओंजिंग दो औशे कोचे हाइबशो तान न बताई ने कि अनोबा गवर्नमेंट की वारी सानबा हरपगी पोट la abra government side ki na move tawro ka dabani abago ado magde ek comment pinin khidre hojumate ekoi economia partner anytime any moment ko ekoi adumna khan thaba ya ba matni aba ekoi de tumina lejiba tati makhal amani aba ado head the mother of the Toro you want to go. Thank you. Ningsing Bayai Prime Minister Narendra Modi in Parliament campaign Laklamada BJP na Karigamba government Sam Labade Pung Nepunipal Manung the block at a say Loktokani Hana Tazab Piramade. Manipuri Hanboina BJP no losing but Sungsin of government Ama Narang Sam Kromatung issue si Yan Hanboina Loisin Nanaba Chief Minister Nongthaman Birena Paikatpa Hokevani. Nasinong Pung Ama Pawada Pung Kungamari Matam Housing Cray. Higher economic blockade Seta Bagidama Mamang the Palamba Congress Sarkana Angi Tabak Lokatuna Faduna Bisar Satriba UNC President Gaidon Kamai Amadi Publicity Secretary Step Hambo Kota Makoi Yaning Bapamba Singh Pongdo Hanbagaluna Matokaram Makoibu Yasinaba Amagi Makada Tadok Kinaba Yananaba Manipur Sarkana Mari Lenaba Kota Kangan Krahari. Ngara Manipuri Chief Minister Oina N Biren Yang Cabinet Minister Nepal Wasak Khaba Matungda Anowa Sarkar Sigi Lenga Se Hena Sakot Michaelonda Sangsinaba ngasi Chief Secretary Onabagisona Additional Chief Secretary Singh Commissioner Secretary Meeting Department Singh Makok Nomba Officer Singh Mipam Pangtokuna Kanani Nekre All Secretariat ki Conference Hall Pangtokba Kanani Mipam Aduda Anowa Sarkar Sina Hana Tawgada Tabak Singh Amadi Makogi Apamba Singh Adu Chief Secretary na Ningtina Kangan Ke Anowa Sarkar Sina Pava Sasan Lehenbaga Loina corruption free over transparency over Sasan Nama Lehenba Pamliba Amadi employee singer Sangnaina office Kaduna Matau Tohanabi Wafum Kaya Kangan Ke Anowa Sarkar Sina Singi Mapam Sing Ahanba Sakot Hanaba Pamliba Sigi Matungina Seo Lamagi Manunda project report Sing Pikalak Naba Kangan Ke Department Singi performance Amadi PowerPoint Sing Sam Sanabasu Mipamaduna Kangan Ke Hari Impal Moya Lambigi Taranitu Subasam Rifle Ki Kudeng Tabi Post na Thasi Tara Marigi Nungtil Pung Oh Minute Contrarum Tabada Moya Lambigi Impal Tolakpa ISIS Ki Azeni Sing Nabat Mio Any Fari Hari Police Tagi Pongba Pauda Parba Mio Any Dudi Naina Muhammad Sahiyankai Apokpa Haza Alaudin Tamil Nadu Gi Sepaut Tripikani Senai Degini Atopa Amaduna
Abu Bakir Sahi Niputaru Apokpa Ibrahim Sa Sainagi 7th Wells Tagini Makoi Anidigi International Sim Taru India Sim Nepal Mobile Mari Foreign Currency Oina Cambodia Maldives Sri Lanka Kuwait Qatar ge Sel Sing Yauna India gi Paisa na Lupa Lising Humbutara Manga Sam Kuntra Fangki Makoi Buang Tang Tobda Makoi Thasi Tarani Tuida More de Tungakibani Mars Mapalda Sainadagi Train Tonga West Bengal ge Haura Power Lakamatung Kanchanganj Express Tonga Thasi Taramathuida Dimapur Tunglaki Dimapur Impal Power Lakaga Thasi Tarani Tuida More de Tungkibani Makoina Pangdopada More de Leba Mane Amida Koba Ama Unabalakpani Handa Kesin More de Lakpa Anirak Sumani Amanda Tamil Sangongi Mihut Singa Unabada Amida Koba Mue Muta More de Late Lalo Mue Any Siga Moreda Marimata Kanasu Late Hari Paraba Mue Aniedu Makata Tabak Lokanagi Damata More Police Senator Hari Sandal ADC member Mari Congress Tokuna BJP Manipur Party Yaukre Makobu Party President Babanandana Harautayano Opi Toromama BJP office the Pangtokre ADC member Mari Adudi Songzang ADC member T Saitang Haukev Suguno Hills ADC member Ngam Kolal Baite Sibong ADC member Si Ais Ngam Tangmade Amadi Tolbong ADC member Linkhozang Haukipni Makubu Taramopigi Tormaduda Party President Babanandana Atubumatamda Minister Expansion Torbumatungda Common Minimum Program Semlagani Haiki NPP na pull out to Wigis Equity Tazadri, Tadri, Aqueda Dugi Pong, to the work of Emnity. NPP and Punazaminari bring a side so I used to pull up meeting to Mine, Karigumbadu, Muyo from Teleti. Now, the same BJP in the circle, Manunda, Minister Pum, Pibi Matang the Pena, the Bukea Lady Harry. Nasinamana Moduna, Nikalda, my Palaba BJP, Musing, MLA Oina, Wasakpada, Yarwe Hava, Wafam Power Yauri Harry. Ngarang NBN Chief Minister Oina Wasakiba Numit Aduda, NPP Gi New Mari Minister Oina Wasak Lokiba, NPF Ki Amagalunana, LJP Gi Ama Minister Oina Wasak Lokiba, Amade, Congress Tagi BJP da Sensin Kiba, T. Sam Kumar Minister P. Kibatong Aduna, BJP Gi Ticket Mai Pal Kibatong Antong Kendri Miangi Musing Marakta, Sound Noitaba Amade, Penada Founder Harry. Chief Minister Yauna Minister Nepal Wasak Lokra Matungda Hosik Puna Minister Mari Kakta Wasak Loga the Naide. Tongan Tonga Kendri Karakpa Musing Makoi Minister Oba Fangaru Drahana Nipaiba Poknare. Housing Minister Oina Wasakiba Asida BJP Tigeta Mai Palkiba Tawal District Infal West Amadi Kangpok Pigi Oina Mute Amata Yaudre. Minister Mari Kakta Wasak Kadabada Ngarabanina Hyderabad District Sing Asige News Singa Matokaramna Minister Gifam Piga the Hybasida Sobabafuma Ore. Nupi Mute Amadi Minority Oina So House Fawi the Yaudre. BJP Tigeta Mai Palakpa Mui Singdi Kangatuna Minister Pibagi Muhta BJP na Lusimba Sarkar Sogapa Political Party Singi Mui Singbo Minister P. Basina Amuke Hena Koisau Navapo Hari. Amaranda Tazabaya Pau Amagi Matungina Minister Pam Pibagi Toxil the Pena the But Labidigi BJP Gitigeta Mai Palakpa Miangi Mutkara Irang Hopa Yai Singavadagi Assam BJP Lusing Bamana Infal the Guati the Pukra Hari. Wafangasiki Matanga BJP Makai the Gidi Aseng Bama Kangbangam Drake. CBSE Bosama de Kosem class 12 ke Parikasi Yang Hayang Kangluf Amatana Club Maya Paibi Amadi Lekai Singa Kariguma Makal Amati Harau Kumai Pangtopo Yarui Haina. Nasi Toda Babu Lekai de Leba MSF Office the Pangtopo Paugi Mipum Amada Lobasi President. Kundrak from Max na Pongdokre. Mana Makata na Pongdokida Karigumba Timba Si Wang Mada Isay Nomai Tabel Chongman Singba Pangtop Labadi Benamadi Kalakar Sing Handak Sahi Supergana Timbatangani Lunana Madu Topa Papati Daita Masamasana Pujagadabani Hike. Hello, Hobudi Manipura, Harau Kumai, Towel Chongba, Sini Simaki Amda, Tobero, Hanamesan Fondoli, Loyana, Karigumba, Angansing Pakalo Magta, Kanagumba, Mui Amnatraga Club, Ransan Mary Singna, Manipura, Harau Kumai Singma, Shainumai, Pangtola Matulagadi, Madura Saliba, Commission, Band Party, Amadi, Kalakar, Kudimak, MSF na, Chahichupa, Kuben Dozani. Matada when Hazay of Homsing Karigumba, Nathaiduna, Donald Toladi, Mother Tropa, Hoto, Data, Masam Puzan, MSI.
Manipur mapung phana South State ama oina na bahana bada center na piba ya ba mateng punung pigini haina Prime Minister Narendra Modi na phongdokre Nauna Chief Minister oiraba Nongthonbam Biren su Manipur bu sakwana ba sokthaba naidana hotna na su appeal tawri Nongthonbam Biren Manipur Chief Minister oirapada Manipur Cultural Society Assam so Manipur Sahitya Parishad Hozai District Assam na harau nuai ba phongdok loina ya proposal pirle Makilising makada singta manimapi yai patawang kaya pakatuna South Manipur ma se mangongni habigi thazaba thamakle Pazu pag martana tema be matan lominakse Swiss rolls with exotic fillings from Winkies, the cake specialist. Healthy and delicious bread from Nikla Bakery. Oza, pain relief ointment. Khwang naba, ok sikpa, tang sikpa, pu naba ni singbada sinaba yarba, lipsap gupna puthok saba. Oza. The new Jigsaw 2017 series beats your heartbeat. Iridio Coaching Institute. Admission open for 5 months. CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Iridio Coaching Institute, Kesampa Chomlekai behind Radio Hotel. Contact number 8131025634. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break matunga taramong muksri makatapa pausing Yausang kumai gi ngasi mangani sangna numita harau te amba phongdok tuna lambida gari thoropa mioi sing manungda angi wangmada gari thoropa naha kaya Bishnupur District Police Personnel amadi Traffic Police na fine thenkre MG Narinaga gi makhada Kairau Gram Panchayat ki makhada Saba Yengon Singh yen pirak tabadagi lana sel chhe nakrabra haina miyamna singnare Yengon Singh asi mamang sahi gi June da Saba loi krabasung asi phawba yen masa pirak tabadagi sijenadana tadun leire Yengon mamamda lupa lising nepunipu sang na sabani tha mapal solaba phawba yen masa pirak tribasing matang namari lene sing na yangsin bina bapungning singsili Rover Norum Studio and Academy na sinduna Miss Manipur Queen 2017 ngasi nungtil classic grandid pangthokre panelist oina Chief Election Officer Manipur Vivek Kumar Dewangan Social Scientist Dr. Dhanabir Laisram yauna tongan bami kyana panelist oiki CEO Vivek Kumar Dewangan na khwaidigi phaba ahum khangatuna Swift icons ohengani haike Robert Naurena Miss Manipur Queen 2017 ge makomuthang taraba mioi ohum makhatana Femina Miss India yauna atay atopa eventa saruyagni haike uma deserving oiba candidate aduga personality leba aduga akoi Manipur ku represent ta wang madaba mimna success hoidana Femina Miss India ge biggest pageant ki platform da saruk yarona bedam ta koi saruk sa sem sam loja April amadagi mari phaba Guwahati da pangthoka durba kunsuba East Zone Senior Kho-Kho Championship ta nupa amasung nupi gi team sem nanabagi trial selection ama lalu betang taramapal nomaising numit ke pung tare taru matamda Basu Ground Khambok ta pangthokani trial asda Manipur Amateur Kho-Kho Association da affiliate torba unit sing sanori sing tharak naba khanglakle hauzik sanoi pau lominase ngasi ge nedi sanawi policy bay ning thozam dagi phangbigani
Sports for Change haiba timda Kangleipak Student Association senduna sahi khudingi leptuna pangthoktuna lakpa sahi sigi taruk suba Kanglei Mega Sports Festival ngasi Imphal gi mapal kangbungda loisinkhre loisinbagi thoramda JNIMS ki Director Professor Deven Laisram Kangleipak Student Association ki President Moirangthem Laxman Dean of Student Welfare Manipuri University ki Professor K.S. Tomana thoram mapusing oike tha asigi tang 13 dagi Manipur ki tongan mafamsingda masana tarukta pangthokiba festival asigi saruk ama oina All Manipur Football Association ki khusam naduna Imphal gi mapal kangbungda tha asigi tang 12 dagi team marina saruk yaduna chatharakhiba taruk suba inter district Kangleipak Football Trophy ngasi loisinkhre aruiba namit ki sanakhiba match ta Imphal West District Football Association na Imphal East District Football Association bu goal ahum sinoda maitibu biduna trophy asigi champion oikhibani Imphal West District Football Association gi mai pakpagi goal singadu and Rosan na match ki 13 suba amadi 13 suba minute goal ani sankhi atopa goal aduna TS ki sanna match ki 30 suba minute chanduna match asi mai pakhibani Amaramda manga suba inter joint student coordinating football trophy gi ngasi sanakhiba aroiba match da Student Union of Kangleipak Sukna Kangleipak Student Association bu goal ani sinoda maiti biduna champion oikhre Student Union of Kangleipak Suki mai papugi goal ani du Diamond amadi Lucky na match ki 93 suba amadi 58 suba minute chanduna match asi mai pakhi taruk suba Kangleipak football trophy gi winner oiraba team Imphal West District Football Association da trophy ga lonana lupa lising kun rana sapta khiba Imphal East District Football Association da trophy ga lonana lupa lising taramanga pikhi Mga suba inter JSCC Football Trophy ki winner Student Union of Kangleipak Sukta trophy ga lonana lupa lising taret rana sapta khiba Kangleipak Student Association KSA da trophy ga lonana lupa lising mga pikhi Festival asiki sarugba moina taruk suba Kangleipak half marathon race ta Sanjit Luang na ahanba M Sadanandana ani suba Samom Raman na ahum suba Iqbal Hussein na mari suba K Chairman manga suba Amir Khan na taruk suba KS Herojit Sahido Raman PS Premananda Sharma amadi N Tokyo na tare suba Nepal suba Mapal suba amadi tara suba position takiba singda medal certificate amadi thelgi mating pikhi trophy Festival asigi saruga mawaina Singarem Tezpur Community Hall da pangthokiba manga suba Kangleipak sebi yengam nabagi pangthokiba da Misik Hall Khorai Konsam Lekai na point yankhai phangduna ahanba Palem Thangta Sindam Sang Sagol Baltera Tongbram Lekai na point taramari phangduna ani suba KCA Kumbina point mapal phangduna ahum suba IKTTA Kaksing na point nipal phangduna mari suba EEA Yangang Popi na point taret phangduna mangat suba YLK Singarem Tezpur na point taret phangduna taruk suba IWSLSS sangangai na point taret phangduna tare suba Mihuls Khongman na point taret phangduna nipal suba BIC Nongada na point taruk phangduna mapal suba MSES sangangai na point mari phangduna tara suba amadi ISLTTCA Ya School Horizon na point ama phangduna tara mathoi suba position takhi pangthokhiba saibi yengdam naba asida makong mathang takhiba amadi team champion amadi team runners up takhiba singda thauram mapu singa sel certificate medal amadi sel ge mating piduna punging thogatkhi Amaromda festival asigi saruga mawaina tongan ba kangsang ani Namarapkum Mandop Community Hall Singamai Gopal Dem Mandop Ya School da pangthokiba taruk suba Kangleipak Kang trophy ki winner NBKA Nambolda trophy ga lonana lupa lising tara runners up takiba IWKK Usekon Laikonda trophy ga lonana lupa lising taret amadi ahum suba position takiba team Ya School Kangkutta trophy ga lonana lupa lising manga thoramapu singa khusin nakhi Kangleipak Student Association sinduna yumnam huidrom makhalaikai community hall da pangthokhiba ani suba Kangleipak thangta championship da Huel Lalong Thangta Academy yumnam huidrom na point samul kumari phangduna ahanba Kangleipak Thangta Cultural Academy Larembam lekai na point kumanga phangduna ani suba Angelika Konjeng lekai na point kumanga phangduna ahum suba Pahulasi Mayai Kubi Thangta Hyang Thang na point kunmari phangduna mari suba amadi Haibong Ningthok Thangta Association na point taratruk phangduna manga suba position takhi pangthokiba championship asida makong mathang taraba amadi team champion amadi team runners up takhiba singda certificate trophy amadi selgi mating piduna pungning thogatkhi Tagatari boy hausi makatana ngasi nongmagi oikiba ai ngasagi pau lobisi ngasi gi oikiba ai ngasagi pau da ICAR lamphel patki pirakpa pau gi matung inna ngasi gi khwaidiki sakiba degree celsius 13 ama Kwaidiki ingba degree Celsius tare dasmik suino
ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯜꯒꯤ ꯆꯥꯡ ꯑꯌꯨꯛꯇ ꯆꯥꯗ 63, ꯅꯨꯡꯊꯤꯜꯗ ꯆꯥꯗ 18 ꯑꯣꯏꯈꯤ꯫ ꯉꯁꯤ ꯅꯣꯡ ꯆꯨꯈꯤꯗꯦ꯫ लोसलक प्रमुख पाव सिंह चीफ मिनिस्टर नौतमन बिरेन सिया लौदुना कैबिनेट मिनिस्टर सिंह अमदी एमएलए सिंह मिफमना हौजिक सफरी इकोनॉमिक ब्लॉक की मतान कुपना खनखरे यूएनसी की मपुंग ओइबा इशू सिंह खनद्रबदी ब्लॉक की खोंजंग हंदोपुगी वाफम लेती हारी अमदी अनोबा सरकार असिगी अफबा शासन अमा लेहनबा चीफ सेक्रेटरी ने तोंगन डिपार्टमेंट सिंह लुसिंग सिंह मिफम पांगथोखरे नसिगिदी एस टिमिनि पिजो पाव मतांग लोजरे मेंग ताबरु पुचिंबु अमुकना खुलुमजरे।